ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯄꯨꯡꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁ꯭ꯋꯥ ꯈꯣꯏꯔꯥꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯁꯥꯖꯤꯟꯗꯨꯅ ꯚꯥꯞꯅ ꯏꯕꯅ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯪꯗꯥꯏ ꯈꯨꯜ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯏꯕ ꯁꯦꯂꯨꯡꯁꯨ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯌꯥꯗꯨꯗ ꯃꯍꯥꯛꯁꯤ ꯀꯔꯤꯅꯣ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯈꯔ ꯇꯧꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥꯗꯨꯁꯨ ꯀꯤꯔꯨꯛ ꯌꯦꯡꯉꯤ, ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯃꯤꯠ ꯃꯅꯥꯗꯣ ꯏꯊꯛ ꯊꯛꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡ, ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯃꯃꯤꯠ ꯃꯅꯥꯗꯣ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯐꯠꯈꯤꯗ꯭ꯔꯦꯗ, ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯣꯡ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯟꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯈꯔ ꯊꯨꯅ ꯇꯧꯔꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ, ꯃꯤ ꯍꯥꯟꯅ ꯃꯩ ꯊꯥꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯩꯇꯥꯟ ꯈꯔ ꯈꯣꯠꯇꯣꯛꯂꯒ ꯃꯍꯥꯛꯁꯤ ꯃꯌꯨꯝꯗ ꯄꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯪꯐꯝ ꯑꯗꯨꯗ ꯍꯣꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯨ ꯃꯤ ꯑꯁꯤꯕ ꯃꯩ ꯊꯥꯈꯤꯕꯒꯤ ꯁꯔꯨ ꯃꯇꯦꯛ ꯑꯃ ꯊꯦꯡꯅꯔꯛꯂꯦ꯫ ꯃꯗꯨ ꯊꯦꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ꯫ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯊꯨꯡꯂꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯛꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯪꯐꯝ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯀꯗꯕ ꯑꯉꯟꯕ ꯂꯥꯛꯄ ꯒꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯥꯛꯄ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯎꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯃꯁꯤ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯔꯕꯗꯤ ꯃꯥꯏꯕ ꯁꯦꯂꯨꯡꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯣꯛꯂꯛꯂꯕꯗꯤ ꯃꯍꯥꯛꯁꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯔ ꯊꯨꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯨ ꯄꯔꯞ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯁꯔꯨ ꯃꯆꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯐꯤꯅꯥ ꯃꯆꯦꯠ ꯑꯃꯗ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯩꯁꯨ ꯀꯣꯛ ꯁꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯪꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯈꯨꯜ ꯑꯃꯅꯤ꯫ ꯌꯨꯝꯁꯨ ꯌꯥꯝꯅ ꯀꯨꯡꯅ ꯍꯦꯟꯅ ꯇꯥꯕ ꯅꯠꯇꯦ, ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯗꯣꯜ ꯃꯌꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯇꯣꯝꯕ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯁꯤ ꯆꯍꯤ ꯐꯅꯌꯥꯝꯅꯗꯤ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯩꯁꯥ ꯅꯨꯡꯁꯥꯗꯒꯤ ꯍꯧꯔꯒ ꯁꯦꯠꯅ ꯆꯥꯅꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯪꯂꯛꯀꯗꯕ ꯃꯔꯝꯅ ꯇꯣꯝꯕꯁꯨ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯒꯥꯔꯤꯒꯤ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤꯗ ꯂꯧꯕꯨꯛ ꯀꯨꯝꯂꯒ ꯄꯩꯁా ꯅꯨꯡꯁꯥ ꯇꯥꯟꯗꯨꯅ ꯃꯍꯥꯛꯀ ꯅꯨꯄꯥꯒ ꯃꯍꯥꯛꯀꯁꯤ ꯇꯧꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯐꯖꯅ ꯇꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯃꯍꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯊꯕꯛ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯦꯡꯅ ꯊꯕꯛ ꯑꯗꯨ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯣꯏꯖꯔꯕꯁꯨ ꯃꯪꯐꯝ ꯃꯌꯥꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯄꯥ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯅꯣ? ꯍꯦꯔꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯗ꯫ ꯑꯁꯤ ꯈꯜꯂꯒ ꯇꯣꯝꯕꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯇꯤꯟ ꯑꯗꯨꯁꯨ ꯊꯨꯏ ꯍꯥꯏꯔꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯜꯂꯨꯕ ꯇꯧꯗꯅ ꯄꯟꯊꯕ ꯑꯃꯠꯇ ꯇꯧꯕ ꯂꯩꯇꯅ ꯃꯍꯥꯛꯁꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯋꯥꯛꯁꯣꯞ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯋꯥꯛꯁꯣꯞ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ 8 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯑꯁꯤ ꯁꯨꯔꯒ ꯃꯈꯣꯡꯅ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯥꯏꯀꯜ ꯐꯥꯎꯕꯗ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯀꯤꯕ ꯐꯥꯎꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯏꯕ ꯁꯦꯂꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯂꯩꯋꯥ ꯇꯤꯟꯋꯥꯁꯨ ꯁꯣꯜꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯀꯥꯏꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯏꯕ ꯁꯦꯂꯨꯡꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇꯁꯨ ꯀꯔꯤꯅꯣ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯦꯔꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯃꯔꯨꯝ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯍꯩ, ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ,
ꯂꯥꯡꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯩꯒꯤ ꯃꯈꯥꯗ ꯑꯃꯨꯛꯇꯪꯗꯤ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯔꯤꯕ ꯑꯩꯅ ꯀꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯃꯠꯇ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯑꯃꯠꯇ ꯆꯥꯗꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯈꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯤꯂꯣꯡ ꯑꯗꯨ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕ ꯁꯤꯂꯣꯡꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯕ ꯁꯤꯂꯣꯡꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯍꯣ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯕꯗꯤ ꯅꯈꯣꯏꯒꯤꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯥꯡꯗꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯧꯕ ꯍꯧꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯤꯂꯣꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨ ꯂꯣꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯁꯤꯂꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯄꯥꯏꯕ ꯍꯧꯔꯛꯄꯗꯨꯗ ꯃꯥꯏꯕ ꯁꯤꯂꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯥ ꯑꯩꯅ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯈꯪꯂꯕꯔꯥ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯨꯝꯅꯃꯛꯁꯤꯡ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ ꯅꯪꯅ ꯀꯧꯕꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯤꯂꯣꯡꯗ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗ ꯃꯥꯏꯕ ꯁꯤꯂꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯅ ꯅꯈꯣꯏ ꯀꯧꯔꯤꯕꯁꯤꯗꯤ ꯂꯥꯡꯗꯥꯏ ꯈꯨꯜ ꯑꯁꯤ ꯑꯩꯒꯤ ꯃꯈꯥꯗ ꯑꯃꯨꯛꯇꯪꯗꯤ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯑꯩꯅ ꯀꯧꯕꯒꯤ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯅꯈꯣꯏ ꯂꯣꯏꯅ ꯃꯇꯤꯛ ꯑꯃꯠꯇ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯏꯜꯂꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯝ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯍꯅꯨꯕꯥ ꯅꯪꯅ ꯄꯥꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯂꯣꯏꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯄꯤꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯤꯡꯊ ꯊꯥꯗꯠꯂꯅꯤ ꯃꯥꯏꯕ ꯁꯤꯂꯣꯡ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯃꯇꯝ ꯑꯁꯤ ꯊꯦꯡꯂꯦ ꯆꯪꯅꯕ ꯇꯧꯔꯒꯦ ꯃꯥꯏꯕ ꯁꯤꯂꯣꯡꯗꯨꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯝ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯥꯗꯣꯛꯄ ꯌꯥꯕ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ ꯃꯥꯏꯕ ꯁꯤꯂꯣꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯨꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯕ ꯁꯤꯂꯣꯡꯗꯣ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯐꯪꯒꯗꯧꯔꯤ ꯌꯥꯝ ꯊꯨꯅ ꯇꯦꯡꯕꯥꯜꯂꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯂꯒꯦ ꯏꯆꯥꯁꯤꯡ ꯏꯃꯧꯁꯤꯡ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡꯗꯤ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯏ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯥꯔꯤꯕ ꯌꯨꯝꯀꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯨꯃꯗꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯥꯏꯕ ꯁꯤꯂꯣꯡꯁꯨ ꯋꯥꯀꯤꯡ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯥꯡꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯀꯟꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯅ ꯃꯤꯁꯨ ꯀꯌꯥ ꯀꯟꯅ ꯇꯥꯟꯅꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤꯕ ꯑꯁꯤꯁꯨ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯊꯥ ꯁꯤꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯈꯔꯗꯤ ꯃꯊꯤ ꯐꯣꯡꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯁꯤ ꯁꯥꯐꯝ ꯂꯩꯇꯕ ꯃꯔꯝꯅ ꯈꯨꯟꯗꯣꯟ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯈꯤꯕꯅꯤ ꯅꯣꯡꯃ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯝꯗꯦ ꯃꯪꯒꯣꯜꯒꯤ ꯀꯆꯜ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯃꯁꯥꯗꯣ ꯄꯥꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯣꯏꯕꯥ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯣꯏꯕꯥ ꯍꯣꯏꯒꯤ ꯑꯣꯖꯥꯗꯣ ꯃꯗꯨꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯒꯦꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯇꯨꯏꯁꯟ ꯐꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯡꯗ꯭ꯔꯕꯗꯤ ꯆꯠꯄ ꯇꯜꯂꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯠꯄꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯁꯛ ꯈꯪꯏ ꯑꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯈꯔ ꯌꯦꯡꯂꯛꯄꯅꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯨꯏꯁꯟ ꯐꯤ ꯈꯔ ꯃꯇꯤꯛ ꯆꯥꯅ ꯁꯦꯡꯂꯣ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯔꯔꯣꯏ ꯃꯃꯥꯡꯊꯛꯇꯗꯤ ꯈꯔ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯍꯣꯏꯗ
ꯍꯥꯟꯅ ꯇꯨꯏꯁꯟ ꯐꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯡꯍꯧꯗꯕꯅ ꯃꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯄꯅꯤ. ꯐꯔꯦ ꯍꯌꯦꯡꯗꯣ ꯍꯟꯗꯛ ꯊꯥꯒꯤꯗꯣ ꯊꯥꯕꯨꯗꯤ ꯐꯥꯗ꯭ꯔꯤ. ꯊꯥ ꯐꯥꯗꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛ ꯊꯥꯒꯤ ꯈꯨꯠꯁꯨꯃꯜꯁꯤꯃꯗꯤ ꯑꯩ ꯑꯣꯖꯥꯗ ꯄꯤꯌꯣ ꯍꯥꯏꯔꯒꯦ. ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ. ꯂꯩꯇ ꯂꯥꯏꯔ ꯑꯊꯨ ꯑꯀꯥꯏꯒꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯑꯗꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯅꯤ. ꯐꯔꯦ, ꯑꯩ ꯏꯁꯥꯁꯨ ꯈꯤꯇꯪꯗꯤ ꯐꯔꯛꯂꯤ. ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯂꯧꯔꯛꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯒ ꯇꯣꯝꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯃꯍꯩ ꯇꯨꯝꯅꯕ ꯍꯧꯅꯔꯛꯂꯦ. ꯑꯗꯨꯅ ꯇꯨꯝꯅꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ. ꯑꯗꯨꯅ ꯍꯦꯛ ꯇꯧꯕꯗꯨꯗ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯦ. ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯁꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯛ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯇꯣꯝꯕꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯣꯔꯣꯛꯇ ꯃꯊꯪ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯎꯕ ꯍꯧꯔꯛꯂꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ. ꯇꯧꯕꯇꯕꯨ ꯁꯣꯔꯣꯛꯇ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ. ꯃꯗꯨꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯊꯣꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯊꯤꯡꯖꯤꯜꯂꯨ, ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ. ꯅꯠꯇ꯭ꯔꯒꯅ ꯅꯪ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ, ꯑꯩ ꯆꯠꯂꯨꯁꯨ ꯍꯥꯏꯕ꯭ꯔꯥ? ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤga ꯑꯩ ꯂꯩꯍꯧꯔꯒꯦ, ꯃꯣꯏ ꯕꯥ ꯑꯣꯏꯅ ꯆꯠꯂꯨꯔꯣ. ꯇꯣꯝꯕꯁꯨ ꯄꯟꯊꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯈꯥ ꯇꯥꯅ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯒ ꯇꯣꯝꯕꯗꯁꯨ ꯂꯥꯛꯄ ꯍꯧꯔꯛꯂꯦ. ꯁꯣꯔꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯍꯪꯉꯤ. ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯕꯦꯝ ꯑꯗꯣ ꯃꯥꯡ ꯃꯌꯥꯗ ꯒꯥꯔꯤꯅ ꯊꯣꯝꯂꯦ, ꯃꯅꯦ ꯍꯣꯏꯗ ꯁꯛ ꯆꯥꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯇꯣꯝꯕꯁꯨ ꯈꯔ ꯊꯨꯅ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯔꯦ. ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯃꯌꯥꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ. ꯕꯦꯝꯃꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯃꯥꯗꯨꯁꯨ ꯍꯤꯛꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯀꯞꯄꯗ ꯃꯈꯣꯏꯁꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯅꯔꯛꯂꯦ. ꯊꯣꯝꯂꯝꯂꯤꯕ ꯑꯗꯨꯁꯨ ꯒꯥꯔꯤ ꯈꯔ ꯑꯆꯧꯕꯅ ꯑꯣꯏꯔ ꯃꯥꯜꯂꯦ. ꯕꯦꯝꯃꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯆꯦꯠ ꯂꯣꯏꯅ ꯇꯥꯔꯦ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯒꯥꯔꯤꯅ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯒ ꯆꯠꯄꯅ ꯊꯣꯞ ꯑꯗꯨꯁꯨ ꯀꯥꯏꯔꯕꯅꯤꯅ ꯃꯆꯦꯠ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯗꯨꯁꯨ ꯁꯣꯔꯣꯛꯀꯤ ꯑꯗꯨꯗ ꯃꯆꯦꯠ ꯂꯣꯏꯅ ꯇꯥꯔꯒ ꯑꯀꯤꯕ ꯐꯪꯅ ꯕꯦꯝꯃꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯃꯌꯥꯝꯅꯁꯨ ꯎꯔꯦ. ꯃꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗꯤ ꯍꯪꯒꯣꯏꯕꯒ ꯀꯔꯤꯒ ꯀꯤꯕꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ. ꯃꯪꯐꯝ ꯃꯌꯥꯅꯒ ꯑꯣꯏꯁꯤꯜꯂꯤ. ꯕꯦꯝꯃꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯇꯧꯅꯤ. ꯁꯤꯔꯤꯕ ꯈꯨꯁꯤ ꯑꯁꯤꯁꯨ ꯃꯃꯥꯏ ꯃꯃꯤꯠꯀ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯤꯕꯅ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯥꯏꯕ ꯇꯟꯅ ꯂꯣꯏꯅ ꯄꯨꯕ ꯍꯧꯅꯔꯛꯂꯦ. ꯑꯗꯨꯕꯨ ꯁꯣꯔꯣꯛꯇ ꯇꯥꯔꯤꯕ ꯃꯀꯣꯛ ꯃꯆꯦꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯄꯨꯁꯤꯟꯕ ꯈꯔ ꯄꯨꯁꯤꯟꯗꯕ ꯈꯔ ꯇꯧꯔꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯅꯔꯛꯂꯦ. ꯇꯣꯝꯕꯁꯨ ꯃꯁꯥꯗꯨ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯨꯛ ꯂꯥꯎꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ. ꯅꯨꯄꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ. ꯅꯨꯄꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯀꯧꯕꯗ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯤ. ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯇꯣꯝꯕꯁꯨ ꯄꯟꯊꯕ ꯂꯩꯇꯅ ꯏꯃꯨꯡꯂꯣꯝꯗ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯦ. ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ. ꯃꯩ ꯑꯃꯨꯛꯇꯪ ꯑꯣꯛꯊꯣꯔꯛꯀꯦꯔꯥ? ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ. ꯊꯣꯏꯕꯤꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯩꯈꯦꯠꯇꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯩ ꯑꯗꯨ ꯑꯣꯛꯊꯣꯛꯂꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯣꯔꯣꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯗꯨ? ꯑꯩ ꯊꯧꯗꯣꯛꯁꯤ ꯑꯩ ꯎꯔꯨꯕ ꯃꯇꯝꯗ ꯏꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯔꯦ. ꯆꯥꯛ ꯑꯁꯤ ꯆꯥꯛꯆꯥ ꯃꯃꯥꯡꯗꯒ ꯑꯣꯏꯔꯝꯃꯨꯗꯅ ꯆꯥꯛ ꯆꯥꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯕꯦꯝ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯆꯠꯄꯅꯦ ꯍꯥꯏꯕꯔꯥ? ꯂꯨꯍꯣꯡꯗꯨꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ. ꯑꯗꯨ ꯑꯉꯥꯡꯗꯣ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯃꯅꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯄꯅꯦ ꯍꯥꯏꯕꯔꯥ? ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯌꯥ ꯑꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯊꯣꯝꯂꯝꯕ ꯃꯥꯜꯂꯤ. ꯃꯀꯣꯛꯀꯥꯛꯇꯨ ꯂꯣꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ. ꯃꯃꯥꯏ ꯃꯃꯤꯠꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯒ ꯑꯣꯏꯁꯤꯜꯂꯤ. ꯑꯩꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯦ. ꯑꯗꯨꯅ ꯏꯁꯥꯁꯦ ꯊꯨꯛ ꯂꯥꯎꯔꯒ ꯂꯥꯛꯂꯦ. ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯣꯏꯕꯤꯗꯨ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯛꯂꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯔꯥꯡ ꯂꯩꯇꯕ ꯕꯦꯝ ꯑꯗꯨ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯔꯥꯡ ꯇꯧꯔꯛꯂꯦ. ꯇꯣꯝꯕꯁꯨ ꯃꯍꯥꯛꯇꯨ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯅꯤꯡꯕꯅꯤ. ꯇꯧꯕꯇꯕꯨ ꯃꯆꯥꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯐꯤ ꯁꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ.
Numitto Tombasu masado yumda khara thuna hange haiduna khanbani ngarang ukhiba pumnamak singaduna maram oiduna adubu numitto madi kari asi mathang semba se asuki matik yamna lakpa maramna khara thuna chakya haiba singamdre mahakna lawgadaba paisa pumnamak singado hairaba matungda mahajonduna su pire adubu numitto madi kari asi sembiyo haiduna asuki matik yamna lakpa maramna Tombadu mamaido laithokpa ngamdre Makoiga kari siminariba miyoi pumnamak singadusu makoi su mayumda amata hanba nate adubu ngarang numidang thokiba thodok pumnamak singaduna maram oiduna Tomba su jakya haibado haiba ngamdre ngai haki matungda numidangi pung mapan makhai taslakpa madugi matham aduda thapok pumnamak singado loina loisilli adubu Tombadu masada khara makhiti khoktak sarami aibu atana sakadoribasi tanti tangkreda hera satde satlageda yum yaudabsu yadaba asi hairaga Tombadu masa mathanta gam haiduna lakle adubu mahakna lakpa tanjaduda makhoi khungi yoramdai taina pham karagaduda laika gi mangpham laiba maika somsi khara makhai su hangi lamhangoina tawbanina maga se lakpa matamda khara makhai di khoktak sa baibadu erami ngarang thokiba thokdo wathopum namak singadusu mitmangmakta pareng sangna ubagum tawrakle adubu Tombasu masada karigumba mata khanjiluba tarudana adum lakle asum nangi haktangi matungda nupi amana yam nakhanna kappa laubagi makhola mata bhaurakle madu ta bhaurakpaduda Tombasu masada haipeti singnai kainoda kadom thangba saruktagino aina nupi kapagi makhola mata raklibasi asi haiduna koibada Tombadu masado leiduna yanglami adubu kana kumba mata lebudi uramde Mangpamadugi mataida thaliba street lamp musi raba mangaladada nupi ama karino khangdaba ama ngorok ngopa makhai taraga laibudu Tombasu masadu uba horkle madu ubaduda Tombasu karino haduna munna yangi tawadabu mana waiduda sangsilaga Tombadu madu makti yangdre adumna lairinga tanjaduda nupi ama hippaga lairibadu masa mathanda lengakle adumna nupi adu masado lengna hakolaklaba matam maduda mahaki phibamadu yengluba matamda Tombadu masado khongdagina ton phauba tusumkiba khangaude kainoda nupi amagi kiraba saktam amada makok somata yaudaba kaino toribasi aigi mita uribase karino asi hairaga murum sonduna lairinga tanjaduda nupi adu street lamp thaliba mangaladada sabyungna leptuna Tombada sentrik sangna lepaga yengbagum toraklami adubu makoki thangba sarugadudi yaudabadada Tombasu masado kibana khamthengle masado jajat khanba horkle asa aigi mita uriba singasi karino aidi onthongna tangadorida asi khalaga lairinga tanjaduda nupi da sokong thangada tapna Tomba tamna thanglaga lakpagi matogumna tawba horkle Tombasu masado kiba hemankibana maninglomda khongphamadu halli adumna handuna lairinga tanjaduda Tombadu nunga madu khudinare as tanja asida nunga sida muk aisi khudinare karino aina tawribasi asi haraga handamukti yenglapa tanjaduda ngasai makhai uramba nupi adu samata ulaiba uramdre handamukti Tombadu masadu kibana khamthenglakle adubu Tombadu masasu saklam khalakpaga yumda yaudabadi yade ningtham thagi matamna goisilli masado ingbana su khamthenglakle aduna khara thuna sanaba tawrake haduna khara thuna sanaba tawrakle mangpham laiba jaka ado khara thuna lalaga salage haduna khongpham ado khara launa thangle adumna launa hek thangduna hek lakpa tanjaduda tung oirap tawna nupi amana murum solaga kapaki mokholama tarakle adubu Tombadi masado kinaga kibani hana phawba yengdre madugi sumatakta mangpham laiba maike somda nupi ama kappa laubagi mokholama su yam nakana taba horkle adumna tawriba pumnamak singado Tombasu masado kibe malakpana khara thuna yumda sangsilagi haduna khara thuna sangsilakle adubu makhoi thongkal phawbadi tung thangbada nupi amana murum solaga lakpagi matogumna tawba horkle usina Tombasu yumda yoraba matungda thokiba thodo wathopum namak singado mahaki nupida amata tamlamde makhoi su ki khrani haduna mahakna amata tamlamde numitugi ahingi matamda maiba selungna mahaki mayumgi maningthong thangba sarugadida thoktuna ngarang sikhiba nupi masa be madugi makoki saru thangba saruk ama mahakna puraktuna murum yamna kana solammi
mahakna murum solibadasu Bemagi mahaki makok thangba sarugado maset ama puthorakle aduga Bemagi mithin saidusu mahakna lauthorakle aduga Bemagi mathai mami adu kauba horakle adumna korapuda Bemadu pibam ikai kaina mahaki makok thangba sarugado amata yautaba makai maiba selungi maikai adumda lakle maiba selung sumadu uruba matamda masada kitang di hainadi adubu thawai ni khantuna mahakna asum nairai hai nupi masa nahaki thawai asiba thawai ni aduna nahaki thawai asi aina kauduna nangbu aina sizinage haduna aina kaubani aina hairapka thaba khudimakta nang tawdaba yaroi maiba silungi wafam pumnamak singaduda Bemagi thawai adu karigumba amata khumlakte adumna khumlaktabadida maiba silungsu anam kali haduna mahaki mithin sayaduna mahaki saru matek aduda kakak wai adumna Bemagi mithin sayaduna Bemagi saruda wairakpaduda Bema suma sada saina khol kharadi phawraba mali maibaduda sunairai hey maiba aigi sarudo nang khara thuna piraklo aduga aigi mithin sayadusu aigi mafam tamna nangna thilakadabani aigi thawai sibudi nahakna kaidawnungda phasilaga sanaba yaroi ai swaigi famda leijakhige nang sunagi na famda leijau ai madu yaba nate khangbra aina pamba khara tawnabagi-damakta nangina thawai saina kobani madugi-damakta aina nangsi aina sanariba lai phataba mayam pumnamak singasina nahaki thawai adu aina lauthokpani nangbu aina ilai laina lawpa nate nangi saru matek asi ngarang nangi asiba haksang pusinliba miyoi pumnamak singaduna kauduna thanamba ngaktani aina pusilaga lakpani masi asamba nate nangbu thawainkhay kauge haduna aina nangi saru asi purakpani asi haraga maiba selung adu mahaki makoki saru aduda saksak waiba horakle adumna saksak wairakpaduda Bemadi masado saina khol yamna phawraduna yamna lawba khongba tawrakle adumna law khongduna tawrakpaduda maiba selungna sunairai hai thawai masa aigi teng pangira pangwaira Bemagi thawai adusu saina khol pumnamak singado phawba himalaktuna panglage haiduna hairakle nahaki apambado karino hayu haiduna maiba selungda hairakle maduda maiba selungna sunairai langdai khul hairiba khul asi aigi khata thamba pami aduna mayam singa sina aisi aphawpa maiba amani haiduna aigi phamda ahawa thum kalakpa sel thum yamna kalakpadu madu ai pami aigi hukumda makhuna chatpa aina haiba khudimakta laikai sigi mioi khudimak apangba praja pumnamak singasi aigi makhada loina thambado madu aina pami Bemagi thawai aduna makhata na kari taw haibano haiduna hanglai maduda maiba selungna laikai sida anayek misimina thoangadabani madugi matamdu khaktada aina maibane haiduna laikai sida aisa phaba maibane haiduna mayamdu uhangadabani madugi matam khaktada aingonda lai khuramba ama tawba khudimakta aingonda loina hekta lakadoribani madugi matamduda aigi apambadu phanggadoribani aduga nangi apambadu aina pigadoribani asumna maiba selunga Bemagi thawai aduga yanaraklaba matungda Bemagi thawai adu sakre maiba selung suma sada karigumba ama phawraduna asumna nophe tawduna hairai hojikti aigi apamba khudimak loin hekta phanglani aigi makha asida laikai si supai paisalaga thanba ngamgadori phare ai sangsilaga tumlagi asi haina mahaki phamung lomda sangya haidun hek torakpa tanja aduda laikai gi sorok laiba maike somsi nupi angang maya marom amana kap tuna sapagi makhola mata ba horakle makhol mayam pumnamak singase hek taba matamda maiba selung adu masada nophe tawraga mahaki phamung lomda kakhalaga tumkhre ngarang thokiba thokdo wathok singaduna maram oiduna tombadu mahakti thabagadu sappada masado nungairamde aduda ngarang thokiba thokdo wathok pumnamak singadudi mahaki nupi thoibida amata tambanate thabagadu saningda tombadi sakre tomba sunumitumadi kharangan halage haiduna mahakti pung 3:30 tarakpa madugi matamadu halakle adum halakpa tanjadu mahakti hobi lakle tabada buning tham thagi matam na koisili laisil su khara taaba maramna mahaki masado khara thuna halage haduna para plakle adubu laikai gi mangpham mapado madu hek yoram dai ke tanjadu da laikai gi mi asiba puthorapagi makhol gumna pungjal thenbagi makhol ma ta bhawrakle adumna pungjal thilaga puthorappa kaya pumnamak singaduda tombadi masado laikai gi mi siba yorabra haduna wakhalda khalakle matung thangba sarokta haibadi laikai gi mi sing asiba puthorappa kaya singaduna pareng sangna phingok selaga kap tuna lakle aikhoi laikai asibu misimina thoklaba sala
ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯁ, ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯃ ꯁꯤꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ? ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯁꯤ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯠꯂꯛꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯃꯪꯐꯝ ꯇꯥꯅ ꯑꯃꯨꯛꯇꯪꯗꯤ ꯄꯨꯁꯤꯟꯈꯤꯁꯅꯨ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯒꯦ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯪꯐꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯣꯡꯁꯣꯡ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯇꯣꯝꯕꯗꯣ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯟꯊꯔꯒ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯁꯤꯕ ꯄꯨꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯪꯐꯝ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯨ ꯃꯗꯨꯗꯒꯤ ꯃꯤꯁꯛ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯁꯤꯕ ꯍꯥꯞꯂꯤꯕ ꯑꯁꯤꯕꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤꯕ ꯄꯣꯔꯛꯂꯤꯕ ꯀꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯑꯁꯤꯕꯁꯤ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯤꯠꯅꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯁꯤꯕ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯁꯨ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯈꯪꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯨꯞꯆꯤꯜꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯁꯤꯕ ꯄꯨꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗꯨꯗ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯃꯪꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇꯃꯛ ꯄꯨꯊꯣꯔꯛꯂꯒ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯎꯔꯤꯕꯁꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯆꯥꯟꯅꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯗꯣ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯣꯜ ꯁꯨꯔ ꯂꯥꯎꯕ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯀꯤꯕ ꯑꯃꯗꯤ ꯌꯥꯎꯔꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯣ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯆꯦꯟꯖꯔꯕꯁꯨ ꯃꯉꯝ ꯑꯗꯨꯗꯤ ꯏꯄꯥꯡ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯠꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯙꯣꯟ ꯕꯦꯟ ꯊꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯕꯗꯤ ꯃꯁꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯈꯤꯇꯪꯗꯤ ꯇꯞꯊꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯅ ꯁꯨꯡꯆꯠ ꯆꯠꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯥ ꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯦ꯫ ꯇꯣꯝꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯇ ꯁꯤꯈ꯭ꯔꯕ ꯕꯦꯝꯃ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗ ꯁꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏꯕ ꯃꯈꯩ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯐꯝ ꯑꯃꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯍꯪ ꯅꯍꯪ ꯁꯥꯕ ꯃꯈꯩ ꯏꯅ ꯄꯨꯡꯇꯩ ꯇꯩꯕ ꯃꯈꯩ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝꯕꯗꯤ ꯃꯁꯥꯗꯣ ꯎꯊꯣꯛꯂꯨꯔꯕ ꯃꯥꯜꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯗꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯃꯁꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯕꯦꯝꯃꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯥ ꯈꯣꯡꯊꯥꯡꯗ ꯇꯣꯝꯕꯒꯤ ꯃꯅꯥꯛ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯩꯕꯨ ꯉꯁꯤ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯒ ꯕꯦꯝꯃꯒꯤ ꯊꯋꯥꯏꯗꯨꯒ ꯂꯥꯞꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯇꯣꯝꯕꯗ ꯌꯥꯝ ꯅꯛꯀꯟ ꯍꯣꯔꯣꯟ ꯑꯗꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯇꯣꯝꯕꯗꯣ ꯉꯁꯥꯏ ꯃꯈꯩ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯔꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯁꯨ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯁꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯌꯨꯝ ꯇꯝꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯂꯥꯡꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯁꯨꯝ ꯊꯣꯛꯆꯤꯜꯂꯛꯄ, ꯂꯩꯀꯥꯏꯁꯤꯗ ꯀꯤꯔꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ, ꯊꯧꯗꯣꯛ ꯀꯌా ꯃꯔꯨꯝ ꯑꯃ ꯇꯧꯔꯛꯄꯁꯤꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯥꯡ ꯂꯥꯛꯄ ꯉꯝꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏ ꯈꯨꯔꯝꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯕ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯦꯂꯨꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯂꯕꯁꯨ ꯃꯇꯝ ꯈꯔ ꯈꯛꯇꯪꯒꯤꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫
ꯑꯗꯨꯝꯅ ꯃꯤꯁꯤꯃꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯄ ꯇꯝꯅꯕ ꯀꯌꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯈꯪꯂꯥꯛꯄ ꯉꯝꯂꯛꯇꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕꯗ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯃꯥꯏꯕꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯏꯕ ꯁꯂꯨꯡꯅ ꯂꯣꯏꯅ ꯁꯥꯟꯅꯕꯅꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯦꯛꯇ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏꯕ ꯁꯂꯨꯡꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯂꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯥꯏꯕ ꯁꯂꯨꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯍꯟꯗꯣꯛꯍꯜꯂꯤ ꯑꯗꯨꯝꯅ ꯍꯟꯗꯣꯛꯈꯤꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯆꯨꯝꯅ ꯇꯣꯝꯕꯒꯤ ꯃꯁꯥꯗꯨ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯃꯁꯥꯗꯨ ꯆꯤꯐꯦꯠ ꯅꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯗꯤ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯥꯏꯕ ꯁꯤꯂꯨꯡꯁꯨ ꯃꯈꯥ ꯇꯥꯅ ꯂꯪꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯥꯏꯕ ꯁꯤꯂꯨꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯦꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯊꯋꯥꯏ ꯃꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯅꯈꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅꯁꯨ ꯑꯃ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗ ꯕꯦꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯃꯪꯐꯝ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯦꯛꯇ ꯁꯔꯥꯁꯟꯈꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯁꯂꯨꯡ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯪꯗꯥꯏ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯇꯣꯝꯕꯁꯨ ꯍꯥꯟꯅꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯇꯨꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯁꯤꯒꯨꯝꯂꯕ ꯃꯔꯛꯇ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ